social media amadi newspaper singi maroiba update sing miyamda thamjade ahanbada Cotu na NPO da Lale Haijakhre chadliba tha sigi taragani fanda Naga People's Organization NPO amadi Committee on Tribal Unity Cotu na punna senapati da leiba NPO office wari shanakre da National Highway 2 da thohaning da thodok thokibagi matangda Cotu na NPO da ngakfi na ba haijakhiba loinana maram chadana highway da frisking amadi harassment tawdaba Naga gi commercial gari singdagi illegal oiba mongda senkhai thungkhai tawdaba amadi khudaki oiba highway shutdown amadi blockade tawrakpada Naga singda apanba pidaba haiba wafam singda yanaki haina NPO senapati gi information and publicity wing na thadropa zero lamana khangalagle hauji yarifok lamanai da combing operation kanna tawri makha chatharakpada Manipur dagi AR Louthoklaba matamda Manipur da tangdu laitaba hanjilakani falem Manipur dagi Assam Rifles Louthoklaba matamda ta Manipur da tangdu laitaba hanjilakani haina poirei apunba Laimarol Mairapaibi Palemgi President Mongzam Binola Tana Fongdokre wafam asi nongkha makha lekai da leiba Palemgi office da ngarang pangthokiba paugi mifam amada mahana fongdokhibani mifam adu da mahana makha tana hai mamang sahi me ahumdagi chatharakeba ethnic violence asina maram oiraga matam sangna dagi kanglo phurop kayana punna khundamina duna nungsi chanana naminarakpa amadi ingtapna leiramba Manipur ngasidi awaba amaga gi marakta nington pomnabana pikthalai masipuna makanana thohanbano haibadu ngasi lamda masigi miyamna mayek sengna khangle miyam ngak senaba madi Manipur gi ngaukhai ga pagi thodang lauriba Assam Rifles na nakal lama khaktagi miyengda poppy cultivation amadi drug ka mari leinaba thabak thoram sing puning thawgatpa manba thawong thengnade masida sunatana ngaukhai ga pagi mingda Kamjong district ta leiriba yellow mi singbu masagi maramdamda refugee ohenduna lamdam asi illegal immigrants singna pik thanba lamdam ama ohenle haujik tholiba irang asida yenglabasu singdagi nongmai kap tharaglaga tampakta combing operation tawri central force leiba mafamdana kuki singna nongmai amadi bom kap tharagle aduga makhoi leitaba mafamdana nongmai kap tharakpa ngamde hariba sing asi kuki gi maningda kana lei habasi khangkhangnar wafamne punama asi yenglaga Manipur dagi Assam Rifles lokthokpa sina irang asi losinabagi khwaidagi asumba khongthang oigani haina mahana makha takhe